612 920595 नत्रगना मतम मतम की अपडेट फंगबिननबगिदमक अमदि ऑनलाइन एडमिशन गिदमक अखोई फेसबुक पेज लिटिल स्टार इंग्लिश हायर सेकेंडरी स्कूल हाइडिबा फेसबुक पेज सिदा फॉलो तौबियो खंगन जरिबा प्रिंसिपल लिटिल स्टार इंग्लिश हायर सेकेंडरी स्कूल थौबाल हाउखा थौरमगी मखा तारकपदा हौजे अमुक पुदुना लाक्सरी लाइव टैलेंट हन थौरम असिदा सिजिनजरीबा अखोगी मोबाइल नंबर 7630444377 नंबर अमुक्तंगा हन निंगसिंगजगे 7630944377 लाइव टैलेंट हन थौरम असिगिदमक ताबिरिबा सिंगबु पुष्परानी लाइश्रम अमदि मोनिका थोक्सोमनीना खुरुमजरी अदुदी मोनिका ngasiगी ahanba tharom asigi ahanba caller lokhatpiu lokhatjage hello hello tazare ngasigi live talent asida call tawbirakpa taram noksari isage ming leifam haviu madam thawani ngom thala rekali pedi sari joi dialogue ka tan chobjarage madam adudi horase mayam taminase hawjarage da ngasigi da party Namidan, okay, Mr. Baba. Some people were Angelaki. I didn't make a mind at all. No wonder. Oh, my dear. No matter. Shane of it. Don't go out of it. I know. Mama, akwai babana yu sun ngauraga sumaina sum lairadi ai lairi papa yadre green gaje loi chairani inagi bungo inana khana basendi isani waitaba yadabani ko isana khandani to ai gidi Rupi, don't go out of it. I like it out of it. Karino, nanga tawisipo. Angang lari paba amata yadre sumaina sum tawradi asa kamaina sembani yung kamaina pangani ay tinalabani ko Rupi, I know. Loin again, ko. I don't get. I ain't you tolerate. You have a user. I so tolerate. Nakoy babagi sine lam chobi na pakhung wati hebadun ima imungda chumaina sum khanaba chainaba sum tawragadi ko ai leri tambu lagi ma ipagi bunga ai gidina isa na thandane sindagi dina nisa thadolan isa senda bayade isa nangasi haire iba 와 진짜 따로보다는 이 샤가지 아마 싸는데 또라게 남마 자기 모품다네 아이 마이키 로저긴다 थागतचरी मैडम परमेश्वरी असिसु डायलॉग फजबा मा मयामगी दमक लांथोपिरंबा हना हना थागतचरी मथंगी कोलर दा मु खुरोंगजाबा पिचकी
ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ. ꯍꯜꯂꯣ. 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 ꯃꯣꯅꯤꯀꯥ ꯂꯥꯏꯟꯁꯦ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯦꯀꯣ. ꯑꯃꯨꯛꯀ ꯍꯟꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯛꯀꯅꯤ ꯊꯥꯒꯠꯆꯔꯤ. ꯍꯜꯂꯣ. ꯍꯜꯂꯣ ꯇꯥꯕꯤꯕ꯭ꯔꯣ? ꯍꯜꯂꯣ. ꯅꯦꯠꯋꯥꯛꯁꯤ ꯌꯥꯗꯕ ꯃꯥꯜꯂꯦ. ꯊꯥꯒꯠꯆꯔꯤ. Hello? ꯍꯜꯂꯣ. ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ. ꯑꯩ ꯌꯣꯡꯕꯗꯒꯤ ꯇꯣꯝꯕꯤ. ꯃꯤꯡ ꯀꯔꯤ ꯍꯥꯏꯕꯤꯕ? ꯇꯣꯝꯕꯤ. ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? 16. ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯉꯥꯡꯒꯤ ꯊꯧꯔꯝ ꯃꯇꯝ ꯂꯥꯎꯊꯣꯔꯛꯑꯀꯥꯟꯗ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯁꯤꯀꯣ. ꯑꯪ. Hello. Hello? ꯇꯔꯥꯝꯅꯧꯁꯔꯤ ꯊꯧꯔꯝꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ. Ma'am, ꯑꯩ ꯂꯐꯨꯄꯥꯠ ꯇꯦꯔꯥꯗꯒꯤ ꯔꯣꯃꯥ. ꯃꯦꯗꯥꯝ ꯔꯣꯃꯥꯕꯨ ꯇꯔꯥꯝꯅꯣꯛꯆꯔꯤ. ꯊꯧꯔꯝꯁꯤꯗ ꯀꯣꯜ ꯇꯧꯗꯨꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ. ꯑꯗꯣ ꯃꯦꯗꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯀꯔꯝꯕ ꯇꯦꯂꯦꯟ ꯎꯠꯊꯣꯛꯄꯤꯒꯗꯧꯔꯤ ꯏꯁꯥꯒꯤ? ꯃꯦꯝ ꯏꯁꯩ ꯁꯛꯄ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯊꯧꯔꯝꯁꯦ ꯀꯨꯏꯅ ꯌꯥꯝꯃꯜꯂꯛꯇꯗꯅ ꯀꯥꯎꯔꯦ. ꯍꯣꯏ, ꯏꯁꯩ ꯁꯛꯄ ꯌꯥꯏ. ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤ ꯈꯣꯟꯖꯦꯜ ꯇꯥꯍꯟꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯏꯁꯩ ꯑꯃ ꯂꯥꯟꯊꯣꯛꯄꯤꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯅꯤꯀꯣ ꯃꯦꯗꯥꯝꯗ ꯂꯩꯕꯤꯔꯤꯁꯦ. ꯍꯣꯏ. ꯑꯗꯨꯗꯤ ꯇꯥꯃꯤꯟꯅꯁꯤ. ꯍꯧꯕꯤꯔꯣ. ꯑꯉꯧꯕ ꯂꯩꯆꯤꯜꯅ ꯐꯤꯖꯪ ꯈꯟꯕ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡꯅ ꯇꯨꯝꯄꯥꯛ ꯂꯦꯞꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧꯕꯨ ꯌꯦꯡꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧꯕꯨ ꯌꯦꯡꯂꯤ ꯑꯉꯧꯕ ꯂꯩꯆꯤꯜꯅ ꯆꯔꯩ ꯊꯣꯟꯕ ꯇꯥꯝꯅ ꯁꯟꯇꯣꯛꯄ ꯂꯝꯐꯥꯡꯗ ꯐꯝꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯤ ꯀꯣꯔꯧꯒꯤ ꯃꯉꯥꯜꯅ ꯅꯣꯡꯊꯥꯡꯕꯨꯡ ꯌꯩꯕꯗ ꯅꯨꯡꯁꯤꯕꯤ ꯃꯥꯏꯊꯣꯡ ꯀꯌꯥꯗ ꯐꯖꯔꯦꯕ ꯀꯣꯔꯧꯒꯤ ꯃꯉꯥꯜꯅ ꯅꯣꯡꯊꯥꯡꯕꯨꯡ ꯌꯩꯕꯗ ꯅꯨꯡꯁꯤꯕꯤ ꯃꯥꯏꯊꯣꯡ ꯀꯌꯥꯗ ꯐꯖꯔꯦꯕ ꯂꯣꯏꯁꯤꯟꯒꯦꯗ ꯄꯥꯝꯃꯨꯖꯩ ꯅꯨꯡꯉꯣꯟꯍꯟꯕ ꯃꯤꯀꯨꯞꯁꯤ ꯂꯣꯏꯁꯤꯟꯒꯦꯗ ꯄꯥꯝꯃꯨꯖꯩ ꯅꯨꯡꯉꯣꯟꯍꯟꯕ ꯃꯤꯀꯨꯞꯁꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧꯕꯨ ꯌꯦꯡꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧꯕꯨ ꯌꯦꯡꯂꯤ ꯃꯦꯝ ꯀꯨꯏꯅ ꯊꯥꯗꯣꯛꯑꯣꯅ ꯈꯤꯇꯪ ꯊꯛꯀꯠꯂ ꯏꯁꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯄꯨꯡꯗꯤ ꯌꯥꯝ ꯐꯥꯗ꯭ꯔꯤ ꯇꯥꯕ ꯅꯨꯡꯉꯥꯏ ꯃꯦꯗꯥꯝ ꯔꯣꯃꯥ. ꯑꯗꯣ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯔꯕ ꯃꯇꯨꯡꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯃꯥꯡꯗꯗꯤ ꯗꯥꯏꯂꯣꯛ ꯌꯥꯝ ꯇꯧꯕꯤꯕꯅꯤ. ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯀꯔꯝꯃꯥꯏ ꯇꯧꯔꯒ ꯃꯇꯝꯁꯦ ꯂꯦꯟꯕꯤꯔꯤꯒꯦ? ꯃꯦꯝ ꯉꯥꯅꯨ ꯃꯆꯤꯟꯖꯥꯛ ꯈꯔ ꯊꯥꯛꯑꯒ ꯑꯗꯩ ꯏꯃꯥꯁꯤꯁꯨ ꯉꯝꯗꯕ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯂꯩꯖꯔꯤ. ꯌꯨꯝꯒꯤꯀꯣ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯏꯃꯥ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯉꯝꯗꯦꯅ ꯍꯥꯏꯕꯤꯔꯤꯁꯦ? ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯊꯧꯔꯝꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯏꯁꯥꯒꯤ ꯍꯩꯖꯕ ꯃꯌꯥꯝꯗ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯄꯤꯗꯨꯅ ꯇꯥꯍꯟꯕꯤꯔꯝꯕ. ꯑꯗꯨꯗꯤ ꯄꯨꯁꯄꯥ ꯃꯊꯪꯒꯤ ꯀꯣꯂꯔꯅ ꯑꯃꯨꯛ ꯀꯔꯝꯕ ꯇꯦꯂꯦꯟ ꯎꯠꯊꯣꯛꯄꯤꯔꯛꯀꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ. ꯍꯣꯏ. ꯊꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ 7630944377. ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ. ꯍꯜꯂꯣ. ꯍꯜꯂꯣ. ꯇꯔꯥꯝꯅꯧꯖꯔꯤ. ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ. ꯍꯜꯂꯣ ꯇꯥꯕꯤꯕ꯭ꯔꯣ? ꯔꯦꯗꯤꯑꯣ ꯁꯦꯠꯇꯒꯤ ꯈꯖꯤꯛꯇꯪ ꯂꯥꯞꯊꯣꯛꯄꯤꯔꯛꯑꯣ. ꯑꯍꯥꯟꯕꯗ ꯃꯤꯡ ꯂꯩꯐꯝ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯈꯪꯖꯒꯦ. ꯑꯩ ꯕꯤꯖꯌꯥꯅꯦꯀꯣ ꯊꯧꯕꯥꯜꯗꯒꯤ. ꯑꯗꯨꯗꯤ ꯏꯁꯩ ꯍꯧꯕꯤꯔꯁꯤꯀꯣ. ꯂꯣꯛꯈꯤꯗꯥꯔꯥ
Thakachari. ꯁꯥꯏꯠꯇꯒꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕꯤꯈ꯭ꯔꯦ ꯊꯥꯒꯠꯄꯁꯨ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯇꯨꯅ ꯏꯁꯩ ꯃꯇꯦꯛ ꯑꯃꯈꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜꯕꯤꯔꯝꯕ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯍꯜꯂꯣ ꯃꯦꯗꯥꯝ ꯑꯩ ꯀꯩꯅꯣꯅꯤ ꯀꯌꯥꯝꯅ ꯈꯣꯝ ꯀꯔꯤ ꯑꯆꯧꯕ ꯈꯣꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯥꯔ ꯑꯆꯧꯕ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯤ ꯈꯨꯗꯣꯜꯕꯤꯒꯗꯧꯔꯤ ꯃꯦꯗꯥꯝ ꯉꯁꯤꯁꯨ ꯑꯩ ꯗꯥꯛꯇꯔ ꯍꯝꯃꯝꯅꯕꯒꯤ ꯐꯅꯦꯛ ꯈꯨꯗꯣꯡ ꯁꯤꯜꯂꯤꯉꯩ ꯏꯁꯩꯗꯨ ꯁꯛꯆꯔꯛꯀꯦ ꯍꯧꯕꯤꯔꯣ ꯐꯅꯦꯛ ꯈꯨꯗꯣꯡ ꯁꯤꯜꯂꯤꯉꯩ ꯅꯪ ꯅꯅꯥꯗ ꯁꯤꯜꯂꯤꯉꯩ ꯐꯅꯦꯛ ꯈꯨꯗꯣꯡ ꯁꯤꯜꯂꯤꯉꯩ ꯅꯪ ꯅꯅꯥꯗ ꯁꯤꯜꯂꯤꯉꯩ ꯀꯝꯂꯥꯡ ꯀꯣꯏꯀꯠꯅꯔꯤꯉꯩ ꯅꯤꯉꯣꯟ ꯄꯨꯟꯁꯤ ꯀꯂꯛꯏ ꯅꯤꯉꯣꯟ ꯄꯨꯟꯁꯤ ꯀꯂꯛꯏ ꯅꯤꯉꯣꯟ ꯄꯨꯟꯁꯤ ꯀꯂꯛꯏ ꯅꯤꯉꯣꯟ ꯄꯨꯟꯁꯤ ꯀꯂꯛꯏ ꯄꯟꯊꯧꯅꯥꯒꯤ ꯃꯁ꯭ꯋꯥꯏꯒꯣꯟ ꯅꯥꯆꯣꯝ ꯂꯩꯔꯥꯡ ꯁꯦꯝꯂꯔꯣꯏ ꯄꯟꯊꯧꯅꯥꯒꯤ ꯃꯁ꯭ꯋꯥꯏꯒꯣꯟ ꯅꯥꯆꯣꯝ ꯂꯩꯔꯥꯡ ꯁꯦꯝꯂꯔꯣꯏ
Puki mapan sai goi nun tiếng hi samba lang lơ rồi Puki mapan sai goi nun tiếng hi samba lang lơ rồi tiếng hi samba lang lơ rồi ani khoi dong seli ngai nang na da seli ngai samlang khoi ka nari ngai ningon punsi kalagi ningon punsi kalagi napam lam dam lam nung siyo Ôi đây tam na lấy hồ re Mapam lam dam lam nung siyo Ôi đây tam na lấy hồ re Amu uba phang la rồi Ning sing mami natanan Amu uba phang la rồi Ning sing mami natana Ning sing mami natana Ning sing mami natana Ane khoi dong seli ngai Nanada seli ngai Samlang khoi kat nari ngai Ningon punsi kalagi Ningon punsi kalagi Ida matang sida isay da sindere Thagachari Sar Chauba sai mate makhak lanthok piramba Hello. Hello, isagi ming leifam haibiu. Taram noksari thorom sida call tawbirakpa. Karamba talent uthokpigadori ngasidi mayamda. Puspa ngasi je isai de takre. Dialogue ama tormo matung isai dum lakre. Dudi khudol bisi mayam taminasi. Arambam ki majamuna gi se Haubiro Nanga amutang unazarabadi Mahubali khadam dali Unazari ngasi nahaka kumba Nanga amutang unazarabadi Karide hashide Khangdi nangonda Hayda di khawban Hajabadi nantada Utak mori thamonte Meri sama sama na Eri hayu haidage Haidiramu amutang Eri hayu haidage Takiramu amutang Nanga amutang Unajarabadi Sakhatanu Aiki hasache Sakhatanu kunsije Nangi yati mansida Sakhatanu kunsije Nangi yati mansida Madhutana ujage Aiki apirenda Madhutana ujage Aiki nungaiva Nanga amukang Unajarabadi Mahayale Harambani kunti Unajari ngasi Nahaka kumjakaya Ngairekadu aina kumjakaya Ngairekadu aina
madam. ꯊꯥꯒꯠꯆꯔꯤ ꯏꯁꯥꯒꯤ ꯍꯩꯖꯕ ꯈꯣꯟꯖꯦꯜꯗꯒꯤ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯃꯌꯥꯝꯗ ꯇꯥꯍꯟꯕꯤꯔꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯒꯤꯗꯃꯛ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯃꯤꯟꯅꯁꯤ ꯇꯦꯂꯦꯟ ꯍꯟ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛꯁꯦ ꯂꯩꯅꯅꯕꯀꯣ ꯃꯔꯛꯇ ꯏꯁꯩ ꯑꯗꯨꯝ ꯁꯛꯄꯤꯔꯒꯁꯨ ꯗꯥꯏꯂꯣꯒꯀꯨꯝꯕ ꯃꯤꯃꯤꯀ꯭ꯔꯤꯒꯨꯝꯕ ꯍꯦꯟꯅ ꯌꯥꯎꯔꯛꯑꯒꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅꯤꯅ ꯈꯟꯖꯩ ꯃꯣꯅꯤꯀꯥ ꯑꯆꯨꯝꯕꯅꯤ ꯑꯗꯨꯕꯨ ꯂꯦꯝꯍꯧꯔꯤꯕ ꯂꯥꯛꯀꯗꯧꯔꯤꯕ ꯀꯣꯂꯔꯁꯤꯡꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕꯤꯔꯛꯄꯒꯦ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯈꯤꯁꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯇꯥꯕꯤꯕ꯭ꯔꯣ ꯑꯃꯨꯛꯇꯪꯒ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯂꯥꯏꯟꯁꯤ ꯐꯥꯎꯅꯕ ꯉꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯇꯝꯗꯤ ꯑꯗꯨꯝ ꯁꯥꯡꯅ ꯄꯤꯖꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯊꯪꯗ ꯀꯣꯜ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯛꯎ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯦ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯅꯨꯡꯉꯥꯏꯈꯣꯡꯗꯩ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯃꯒꯣꯟ ꯁꯅꯥ ꯀꯧꯏ ꯀꯔꯤ ꯇꯧꯕꯤꯒꯗꯣꯏꯅꯣ ꯉꯁꯤꯒꯤ ꯂꯥꯏꯚ ꯇꯦꯂꯦꯟꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯁ ꯃꯇꯝ ꯀꯨꯏꯔꯒ ꯁꯨꯝ ꯁꯦꯟꯅꯖꯕ ꯑꯗꯒꯤ ꯑꯃꯨꯛꯇꯪ ꯐꯪꯖꯔꯗꯤ ꯍꯔꯥꯎꯕ ꯁꯨꯝ ꯂꯩ ꯑꯉꯥꯡꯅ ꯍꯥꯟꯅ ꯇꯧꯋꯦꯕ ꯑꯗ ꯏꯁꯨ ꯅꯨꯄꯤ ꯇꯧꯔꯀꯥꯟꯗꯕꯨ ꯑꯁꯥ ꯐꯪꯉꯦ ꯁꯨꯛ ꯀꯨꯏꯔꯛꯄꯗꯤ ꯐꯪꯉꯛꯇ꯭ꯔꯒ ꯍꯥꯏꯅ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯐꯪꯕꯤꯔꯤꯕꯁꯦ ꯑꯥꯎ ꯃꯤꯡ ꯃꯪꯒꯣꯜ ꯁꯅꯥ ꯀꯧꯋꯦ ꯅꯣꯡꯃꯥꯏꯈꯣꯡ ꯃꯌꯥ ꯂꯩꯀꯥꯏ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯑꯍꯥꯟꯕ ꯀꯣꯜ ꯐꯪꯕꯤꯕ ꯄꯨꯁꯄꯥ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯗꯨꯒ ꯉꯁꯤꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯏꯚ ꯇꯦꯂꯦꯟꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯀꯣꯜ ꯐꯪꯕꯤꯕꯅꯦ ꯑꯗꯣ ꯃꯌꯥꯝꯗ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯤ ꯇꯦꯂꯦꯟꯅꯣ ꯎꯠꯊꯣꯛꯄꯤꯒꯗꯣꯔꯤꯁꯤꯕꯣ ꯃꯇꯝ ꯀꯨꯏꯔꯕ ꯑꯩꯈꯣꯏꯅ ꯑꯩ ꯆꯍꯤ 64 ꯁꯨꯔꯦꯕꯀோ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯛꯈꯤꯕ ꯏꯁꯩ ꯀꯅꯥꯅ ꯁꯛꯄꯅꯣ ꯍꯥꯏꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯑꯗꯨ ꯊꯥꯏꯅꯒꯤ ꯏꯁꯩ ꯑꯃ ꯀꯕꯛ ꯀꯕꯛ ꯁꯨꯝ ꯐꯥꯈꯤꯕꯗꯤ ꯂꯩꯌꯦꯕ ꯏꯁꯩꯒꯁꯨ ꯉꯪꯕꯗꯤ ꯍꯩꯄꯣꯠꯇꯦꯗ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯍꯧꯕꯤꯔꯁꯦ ꯑꯗꯨꯗꯤ ꯍꯧꯕꯤꯔꯁꯦ ꯑꯗꯨꯏꯗꯤ ꯄꯨꯟꯁꯤꯗ ꯑꯝꯇ ꯏꯁꯩꯗꯤ ꯁꯛꯇꯔꯤꯕꯅꯤ ꯍꯧꯕꯤꯔꯣ ꯆꯠꯂꯕꯣꯏ ꯈꯣꯏꯅ ꯅꯁꯥꯕꯤꯅꯥꯛꯇ ꯗꯣꯂꯥꯏ ꯊꯛꯇ ꯇꯣꯡꯕꯤꯕꯤꯌꯣ ꯁꯅꯪꯅ ꯂꯦꯡ ꯄꯥꯏꯕꯤꯌꯣ ꯂꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯣꯏ ꯈꯣꯏꯅ ꯅꯁꯥꯕꯤꯅ ꯗꯣꯂꯥꯏ ꯊꯛꯇ ꯇꯣꯡꯕꯤꯕꯤꯌꯣ ꯁꯅꯪꯅ ꯂꯦꯡ ꯄꯥꯏꯕꯤꯌꯣ ꯑꯄꯣꯛꯄꯤ ꯄꯥꯂꯦꯝ ꯀꯥꯏꯅꯔꯒ ꯄꯣꯛꯇꯕꯤ ꯄꯜꯂꯤꯅ ꯅꯒꯣꯟ ꯑꯁꯣꯏꯕ ꯁꯝꯂꯥꯡ ꯈꯣꯡꯒꯠꯂꯅꯤ ꯆꯠꯂꯕꯣꯏ ꯈꯣꯏꯅ ꯅꯁꯥꯕꯤꯅꯥꯛꯇ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯊꯥꯔꯝꯕ ꯎꯔꯤꯔꯩ ꯀꯅꯥꯅ ꯏꯁꯤꯡ ꯆꯥꯏꯕꯤꯍꯧꯅꯤ ꯑꯒ꯭ꯂꯥꯗ ꯌꯣꯡꯂꯝꯕ ꯇꯦꯅꯧꯋꯥꯗꯨ ꯀꯅꯥꯅ ꯃꯩꯆꯤꯟ ꯆꯥꯏꯕꯤꯍꯧ ꯅꯨꯕꯥꯡ ꯅꯨꯡꯒꯤ
ꯂꯥꯏꯕꯤꯗꯣ ꯀꯅꯥꯅ ꯂꯣꯏꯁꯤꯟꯕꯤꯍꯧꯅꯤ ꯆꯠꯂꯕꯣꯏ ꯈꯣꯏꯅ ꯅꯁꯥꯒꯤ ꯅꯥꯛꯇ ꯅꯄꯥꯝꯂꯣꯝꯗ ꯊꯥꯗꯣꯛꯇꯨꯅ ꯑꯆꯣꯏꯕ ꯁꯝꯂꯥꯡ ꯍꯣꯡꯀꯠꯂꯅꯤ ꯅꯥꯞꯄꯒꯤ ꯂꯩꯔꯦꯡ ꯍꯣꯡꯀꯠꯂꯅꯤ ꯑꯄꯣꯛꯄꯤ ꯄꯂꯦꯝ ꯀꯥꯏꯅꯔꯒ ꯄꯣꯛꯇꯕꯤ ꯄꯂꯦꯝꯅ ꯂꯥꯡꯒꯣꯜꯂꯅꯤ ꯆꯠꯂꯕꯣꯏ ꯈꯣꯏꯅ ꯅꯁꯥꯕꯤ ꯅꯥꯛꯇ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯐꯖꯕ ꯈꯣꯟꯖꯦꯜꯗ ꯉꯁꯤ ꯈꯛꯇꯪ ꯀꯣꯂꯔꯁꯦ ꯐꯪꯕꯅꯦꯁꯨ ꯍꯥꯏꯕꯤꯀꯣ ꯄꯨꯁꯄꯥ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯄꯥꯈꯠꯄ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯊꯃꯣꯏ ꯇꯤꯡꯅ ꯍꯥꯏꯇꯥꯔꯦ ꯏꯁꯩꯁꯦ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯁꯛꯇꯣꯛꯄꯤꯔꯦ ꯍꯣꯏ ꯆꯍꯤ ꯃꯇꯥꯡꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯝ ꯆꯍꯤ ꯍꯨꯝꯐꯨꯒ ꯍꯦꯜꯂꯛꯄꯁꯦ ꯑꯗꯨꯝ ꯃꯤꯁꯦ ꯌꯥꯝ ꯀꯟꯕ ꯑꯣꯏꯗ꯭ꯔꯦ ꯃꯃꯥꯡꯉꯩꯗꯧꯅꯀꯣ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯊꯧꯔꯝ ꯑꯁꯤꯗ ꯏꯁꯥꯒꯤ ꯍꯩꯖꯕ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯇꯥꯍꯟꯕꯤꯗꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯝꯕ ꯀꯣꯜꯁꯦ ꯇꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯑꯩꯈꯣꯏ ꯕꯕꯥ ꯑꯝꯇ ꯄꯥꯏꯍꯟꯖꯔꯛꯀꯦ ꯕꯕꯥ ꯍꯥꯏꯕꯀꯣ ꯕꯕꯥ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯁꯂꯨꯡꯐꯝꯗꯒꯤ ꯇꯥꯏꯕꯪ ꯁꯅꯥꯔꯤꯅꯤꯅꯦ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯤ ꯂꯥꯟꯊꯣꯛꯄꯤꯗꯧꯔꯤ ꯏꯁꯩ ꯑꯝꯇ ꯁꯛꯆꯒꯦ ꯇꯧꯕꯅꯦ ꯑꯗꯨꯗꯤ ꯍꯧꯕꯤꯔꯣꯀꯣ ꯅꯤꯡꯁꯤꯡꯕ ꯅꯪꯁꯦ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯕ ꯅꯤꯡꯁꯤꯡꯕ ꯅꯪꯁꯦ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯕ ꯈꯜꯂꯔꯣꯏ ꯑꯃꯨꯛ ꯃꯥꯒꯤ ꯋꯥꯈꯜ ꯂꯩꯀꯛ ꯆꯠꯅꯁꯤ ꯍꯥꯏꯔꯕ ꯊꯃꯣꯏꯁꯤꯗ ꯑꯩꯒꯤ ꯆꯤꯡꯕꯤꯔꯔꯣ ꯂꯩꯌꯥꯃ ꯆꯤꯡꯕꯤꯔꯔꯣ ꯂꯩꯌꯥꯃ ꯑꯗꯨꯒ ꯄꯥꯈꯠꯂꯦ ꯃꯊꯪꯗ ꯑꯣꯏꯅ ꯇꯧꯔꯒꯦ ꯌꯥꯝ ꯐꯖꯅ ꯉꯪꯕꯤꯔꯛꯄꯅꯦ ꯑꯗꯣ ꯉꯁꯤꯅ ꯑꯍꯥꯟꯕ ꯐꯪꯕ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯄꯥꯈꯠꯂꯤꯁꯤꯕꯣ ꯑꯍꯥꯟꯕꯅꯦ ꯑꯗꯣ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗ ꯑꯃꯨꯛ ꯑꯗꯨꯗꯤ ꯑꯄꯥꯝꯕ ꯏꯁꯩ ꯄꯦꯟꯅ ꯄꯥꯈꯠꯄ ꯌꯥꯎꯗꯅ ꯉꯪꯊꯣꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯦꯡꯅꯖꯕ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ 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 ꯃꯦꯗꯥꯝ ꯑꯩ ꯍꯤꯌꯥꯡꯂꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯄ꯭ꯔꯕꯤꯅꯥ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯄ꯭ꯔꯕꯤꯅꯥ ꯆꯍꯤ 18 ꯃꯃꯥꯡꯗꯒꯤ ꯑꯗꯣ ꯀꯔꯤ ꯇꯧꯕꯤꯒꯗꯣꯏꯅꯣ ꯉꯁꯤꯗꯤ ꯄ꯭ꯔꯕꯤꯅꯥ ꯃꯦꯗꯥꯝ ꯃꯃꯜ ꯅꯥꯏꯗꯕ ꯊꯃꯣꯏꯗꯒꯤ ꯄꯨꯛꯆꯥꯏꯅ ꯁꯛꯄ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯆꯔꯛꯀꯦ ꯍꯣꯏ ꯇꯥꯊꯣꯛꯁꯤ ꯑꯗꯨꯗꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯄ꯭ꯔꯕꯤꯅꯥꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯏꯁꯩ ꯐꯖꯕꯅꯤ ꯑꯗꯣ ꯄ꯭ꯔꯕꯤꯅꯥꯅꯁꯨ ꯑꯗꯨꯝ ꯐꯖꯅ ꯉꯪꯊꯣꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯦ ꯊꯥꯒꯠꯆꯔꯤ ꯇꯥꯃꯤꯟꯅꯁꯤ ꯍꯧꯕꯤꯔꯣ ꯍꯣꯏ ꯀꯨꯟꯗꯣ ꯂꯩꯔꯥ ꯅꯪꯗꯤ ꯈꯪꯂꯝꯂꯣꯏ ꯊꯃꯣꯏꯅꯨꯡꯗ ꯆꯥꯛꯄ ꯃꯩꯆꯥꯛꯁꯦ ꯃꯩꯊꯣꯡꯒꯤ ꯃꯤꯡꯅꯣꯛꯅ ꯈꯨꯝꯖꯤꯟꯖꯕ
ꯊꯃꯣꯏ ꯀꯔꯤꯒꯤ ꯊꯧꯅꯥ ꯍꯟꯈꯤꯕꯅꯣ ꯅꯪꯒꯤ ꯑꯣꯏꯅ ಲಿಟ್ಲವನಿ ಐಸೆ ಓ ನಂಗಿ ಓನಾ ಲಿಟ್ಲವನಿ ಐಸೆ ಮಪು ಮನಸಿಂದಿಬನಿ ಸಿಂಥಾಹಲ್ಲೋ ಮೀಗ್ಲೋ ಪೀರಾ ಕಾಯ್ಹಂಜಾರೋಯ್ ತಾಯಿಬಂಗ್ ꯈꯣꯡꯆꯠꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯔꯕꯅꯤ ꯑꯩꯁꯦ ꯅꯪꯒꯤ ꯂꯤꯠꯂꯕꯅꯤ ꯑꯩꯁꯨ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤ ꯑꯩꯁꯦ ꯅꯪꯒꯤ ꯂꯤꯠꯂꯕꯅꯤ ꯑꯩꯁꯨ ꯅꯪꯒꯤ ꯃꯔꯥꯡ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯈꯣꯟꯖꯦꯜꯁꯨ ꯌꯥꯝꯅ ꯐꯖꯩ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯁꯛꯄꯤꯔꯝꯃꯦ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯂꯥꯏꯞꯇ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯀꯃꯦꯟꯇ ꯃꯣꯅꯤꯀꯥ ꯏꯁꯩꯒꯤ ꯃꯇꯥꯡꯁꯦ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯃꯇꯥꯡꯁꯦ ꯃꯌꯥꯝꯅꯁꯨ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯃꯣꯠ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯤ ꯑꯗꯨꯒ ꯃꯃꯥꯡꯗꯁꯨ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯂꯥꯏꯞ ꯇꯦꯂꯦꯟ ꯍꯟ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗ ꯏꯁꯩ ꯁꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯗꯕꯅꯤ ꯃꯤꯃꯤꯀ꯭ꯔꯤ ꯗꯥꯏꯂꯣग ꯑꯗꯨꯒ ꯃꯣꯅꯣꯂꯣग ꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯩꯖꯕꯁꯤꯡ ꯎꯠꯊꯣꯛꯄꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯊꯝꯖꯔꯝꯕꯅꯤ ꯑꯗꯨꯒ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯀꯤ ꯂꯥꯏꯞ ꯇꯦꯂꯦꯟ ꯍꯟ ꯊꯧꯔꯝꯁꯤꯗꯅ ꯑꯩꯈꯣꯏꯅ ꯏꯁꯩ ꯁꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯀꯣꯂꯔ 6ꯇ ꯄꯤꯖꯕꯅꯤ ꯑꯗꯨꯒ ꯇꯦꯂꯦꯟ ꯍꯟ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯃꯈꯟ ꯃꯈꯟ ꯁꯨꯝ ꯇꯧꯔꯛꯑꯒꯕꯨꯗꯤ ꯑꯗꯨꯝ ꯀꯥꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯁꯩꯗ ꯑꯣꯏꯅ ꯁꯨꯝ ꯆꯠꯈ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯕ ꯑꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯃꯃꯤꯡꯁꯤꯒ ꯌꯥꯝ ꯆꯥꯟꯅꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯂꯥꯏꯞ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯊꯧꯔꯝꯁꯤꯗ ꯏꯁꯩ ꯁꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯆꯔꯒꯅꯤ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯝꯗꯕꯅꯤ ꯑꯗꯨꯕꯨ ꯀꯣꯔꯣꯅꯥꯒꯤ ꯃꯔꯛꯁꯤꯗ ꯃꯌꯥꯝ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯣꯜ ꯇꯧꯔꯒꯁꯨ ꯐꯪꯗꯕꯁꯤꯡꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯕ ꯑꯣꯏꯅ ꯏꯁꯩꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯔ ꯁꯛꯄ ꯌꯥꯕꯒꯤ ꯑꯌꯥꯕꯁꯦ ꯃꯌꯥꯝꯗ ꯄꯤꯖꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯒꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯊꯧꯔꯝꯁꯤꯗꯗꯤ ꯏꯁꯩ ꯁꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯔꯔꯣꯏ ꯂꯣꯏꯅꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯗꯥꯏꯃꯟꯗ ꯏꯁꯩ ꯁꯛꯅꯁꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯂꯩꯔꯤꯕꯅꯤꯅꯀꯣ ꯆꯨꯝꯕꯅꯤ ꯏꯁꯩꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯃ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯂꯧꯊꯣꯔꯛꯑꯒꯅꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯂꯔꯅ ꯃꯌꯥꯝꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕꯤꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯛꯇꯒꯤ ꯁꯨꯅꯤ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯤ ꯇꯧꯕꯤꯗꯧꯔꯤꯒꯦ ꯁꯨꯅꯤ ꯏꯁꯩ ꯁꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ ꯌꯥꯏꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯄꯤꯖꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯎꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯇꯥꯕꯤꯕ ꯑꯗꯨ ꯈꯛꯇꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯔꯤꯀꯣ ꯏꯁꯩ ꯁꯛꯄꯤꯒꯗꯕ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯏꯁꯩ ꯃꯇꯦꯛ ꯑꯃꯇ ꯁꯛꯆꯔꯤ ꯇꯥꯃꯤꯟꯅꯁꯦ ꯑꯗꯨꯗꯤ ꯁꯨꯅꯤ ꯍꯧꯕꯤꯔꯣ ꯋꯥꯔꯧꯒꯤ ꯀꯅꯥꯗꯁꯨ ꯐꯥꯎꯂꯔꯣꯏ ꯅꯪꯅꯁꯨ ꯅꯨꯡꯁꯤꯅꯕ ꯇꯝꯕꯅ ꯀꯥꯏꯅꯔꯒ ꯋꯥꯕ What?
Thagatsari yamna fajakraba isai ama khudolbiramba Puspa. Ado Choni isai tambibro. Tambiyo isai tamagadi yam fajana sakpa ngamgadaba male Puspa. Skill se yam wanga su sae do fajana tamagadi magi isai gi niyom ama khangagadi yam fajana sakadaba male. Thagatsari thorom sida isagi haizaba isai mate ama mayamda tahanbiramba. Adudi makha tarakpada angangi thorom su leiribanina talent han thorom asigi oina adudi Monica aroiboina kolar amada khulong chaba piminasi. Hello. Hello. Madam Manipur han mamakta khurumjari. Taram noksari khoini gi mai kaidagi su ado isagi ming leifam hana khangjage. Madam ai Kaching Wairi dagi Mayalangbam Santibla. Madam Santibla taram noksari ngasigi live talent gi thorom sida isagi haizaba talent karambo thokpigadori mayamda. Madam ai isai budi am sakninge bago adu isai gi program da dum sakjage phangba dum yesage. Thagatsari di dialogue ama tawjage. Adudi dialogue ni ko aroiba caller sina tawbigadori se Puspa. Hoy yam thagatsari isai marakta dialogue amang ahubadasu dialogue amana hobibani dialogue amana loisandigani haiba yam nungaije haiba tarine. Adudi hawirese madam. Hoy madam hawjerage. Ai dialogue si madam kanagumba ka apanana tawjabasi natade. Ai pukningda phaurakpa adu khatang sum tawjabani asoi ngam ngapigani tabiriba mayamna. Hoy taminase. Class 9 gi class ta koi Manipuri subject ama ozana para ama naina bai matang da mateng khatang tawjage. Taminase. Sit down. Pamu ngangsa pamu yare. Pare ngasi di noi mayam suna kara amba yam haraure. Pare adudi ngasi ngarang mamangda takhiba paradu khara gyan tabra ye ngasi ko. Kumukcham sanjit lakra. Madam lakse. Hogalo. Mamangi parada takhiba. Afaba sangatilu haiba paradu ki matangda tinna leiga sangat tawjarubana Sri Govinda gi thogan tawba phangjaki haiba matangduda nang kitang samlakna haiba ngamgadra koi medang ngamjagani ade hairo tasi angang sanoi langganu ko medam mafam asida kalliba tinga leiga sangat tawjarubadagi Sri Govinda gi thogan tawba phangjaki haiba asi kabini asina phongdok inglibadi til haibasi yamna phattaba jiba amani aduga lei haibasina yamna phaba posak amani til asina leiga sanga tawrubadagi miyoibana buja tawba laigi tingi mafamda puba phawda mahasi yawba phangi maram aduna aphaba sanga tilu haibani madam thank you pamo yare mathangda Pusparani lakra madam lakse Puspari nang amuk haiba ngambra una yupi na uda maruk oijerubadagi singda irai laina tawi haibagi matangsu kabina kari phongdoklini nang sampatna haiba ngamgadra koi ngamgani ojabu haijage pare angang sanoi langanu ko tarasi Pusparani na kari hairakpadu una yupi na uda yashin jarubadagi singda irai laina tawi haina kabina phongdoklibasi matang asida Yupi haibase mathanda leibada lupchaba pot amani u asida mana yeshallugodagi mangagadaba isingda luptuna leiraba pot asibu uda mana thingillaga isingda irai langna tawi haibasina takpadi afaba miga phattaba mina sanga tawrubadagi afaba mi oiki haibadu matang asida kabina phongdokningibani ojabu yam phare thank you phamo mathangda khumukcham James lakra ojabu lakse James nang hawalo nang corona gi nasa khara ngamudre habadu mamangda takiba parasi nang yawbo ngamhobra o jabu ai sigi matang simadi yawbo ngamjahawi
ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯇꯤꯟꯒ ꯂꯩꯒ ꯁꯪꯒ ꯇꯧꯖꯔꯨꯕꯗꯒꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯈꯤ ꯌꯣꯠꯄꯤꯅ ꯎꯒ ꯃꯔꯨꯞ ꯑꯣꯏꯔꯨꯕꯗꯒꯤ ꯏꯁꯤꯡꯗ ꯏꯔꯥꯏ ꯂꯥꯏꯅ ꯇꯥꯎꯕ ꯉꯝꯈꯤ ꯍꯥꯏꯕ ꯇꯣꯄꯤꯛ ꯑꯅꯤꯁꯤ ꯄꯨꯟꯁꯤꯟꯅꯔꯒ ꯅꯪ ꯈꯤꯇꯪ ꯁꯥꯡꯇꯛꯅ ꯍꯥꯏꯕ ꯉꯝꯒꯗ꯭ꯔꯥ? ꯍꯣꯏ ꯑꯣꯖꯥꯕꯨ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ. ꯐꯔꯦ ꯐꯔꯦ ꯑꯉꯥꯡ ꯁꯥ ꯅꯣꯏ ꯖꯦꯝꯁꯅ ꯍꯥꯏꯕꯁꯤ ꯃꯨꯟꯅ ꯇꯥꯁꯤꯀꯣ. ꯍꯧꯔꯣ ꯖꯦꯝꯁ ꯍꯥꯏꯔꯣ. ꯃꯇꯥꯡ ꯑꯁꯤꯗ ꯀꯕꯤꯅ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕꯁꯤ ꯇꯤꯜ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕ ꯖꯤꯕꯅ ꯎꯕꯒ ꯍꯥꯠꯇꯣꯛꯅꯤꯡꯕ ꯌꯥꯝꯅ ꯐꯠꯇꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯅ ꯀꯕꯤ ꯑꯁꯤꯅ ꯂꯧꯔꯤ. ꯑꯗꯨꯒ ꯇꯤꯜ ꯍꯥꯏꯕꯁꯤꯅ ꯌꯥꯝꯅ ꯐꯕ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝ ꯂꯧꯔꯤ. ꯃꯔꯝ ꯑꯗꯨꯅ ꯇꯤꯟ ꯃꯤꯅ ꯎꯕꯒ ꯍꯥꯠꯇꯣꯛꯅꯤꯡꯂꯕ ꯄꯣꯠ ꯃꯤꯑꯣꯏꯕ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯕ ꯃꯥ ꯂꯥꯛꯑꯝꯃꯒꯗꯤ ꯂꯩꯀꯥꯏꯁꯤꯗ ꯄꯣꯠ ꯆꯦꯛꯁꯤꯜꯂꯣ ꯍꯥꯏꯕꯅꯆꯤꯡꯕ ꯐꯠꯇ꯭ꯔꯕ ꯃꯤ ꯑꯁꯤꯕꯨ ꯇꯤꯜ ꯑꯁꯤ ꯐꯠꯇ꯭ꯔꯕ ꯖꯤꯕ ꯃꯈꯜ ꯑꯃꯅꯤ. ꯑꯗꯨꯅ ꯃꯥꯅ ꯂꯩ ꯑꯁꯤꯗ ꯂꯩꯒꯤ ꯂꯩꯀꯥꯗ ꯂꯣꯟꯅ ꯆꯪꯁꯤꯟꯗꯨꯅ ꯂꯍꯤ ꯆꯨꯞꯇꯨꯅ ꯂꯩꯔꯨꯕꯗꯒꯤ ꯑꯐꯕ ꯃꯤꯗꯨꯒ ꯇꯤꯟꯅꯔꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯣ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤꯒꯤ ꯊꯧꯒꯜ ꯇꯧꯕ ꯉꯝꯖꯈꯤ. ꯃꯐꯝ ꯑꯁꯤꯗ ꯀꯕꯤꯅ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕꯗꯤ ꯐꯠꯇꯕ ꯃꯥꯡꯉꯨꯗꯒꯗꯕ ꯃꯤꯑꯣꯏꯕ ꯑꯗꯣ ꯑꯐꯕ ꯂꯩꯒꯨꯝꯂꯕ ꯄꯣꯠꯁꯛ ꯑꯁꯤꯒ ꯇꯤꯟꯅꯔꯨꯕꯗꯒꯤ ꯑꯐꯕ ꯃꯤ ꯑꯣꯏꯈꯤ ꯍꯥꯏꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯕꯤꯅ ꯐꯣꯡꯗꯣꯛꯂꯤ. ꯑꯗꯨꯒ ꯌꯣꯠꯄꯤ ꯍꯥꯏꯕꯁꯦ ꯏꯁꯤꯡꯗ ꯇꯨꯞ ꯂꯥꯎꯅ ꯊꯥꯗꯕꯗ ꯂꯨꯞꯄꯕ ꯍꯥꯏꯕꯗꯤ ꯐꯠꯇ꯭ꯔꯕ ꯃꯤ ꯁꯃꯥꯖ ꯑꯁꯤꯗ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯕ ꯃꯤ ꯑꯃꯒ ꯆꯥꯡꯗꯝꯅꯔꯤ. ꯑꯗꯨꯒ ꯎ ꯑꯁꯤꯅ ꯑꯐꯕ ꯄꯣꯠꯁꯛ ꯑꯃꯒꯁꯨ ꯆꯥꯡꯗꯝꯅꯔꯤ. ꯌꯣꯠꯄꯤ ꯑꯁꯤꯅ ꯎꯗ ꯇꯤꯟꯅꯔꯨꯕꯗꯒꯤ ꯃꯍꯥꯛ ꯑꯁꯦ ꯂꯨꯞꯇꯨꯅ ꯃꯥꯡꯉꯒꯗꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯏꯁꯤꯡꯗ ꯇꯥꯎꯕ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯃꯤ. ꯃꯔꯝ ꯑꯗꯨꯅ ꯐꯠꯇꯕ ꯃꯤꯅ ꯑꯐꯕ ꯃꯤꯒ ꯇꯤꯟꯅꯔꯨꯕꯗꯒꯤ ꯏꯁꯤꯡꯗ ꯏꯔꯥꯏ ꯂꯥꯏꯅ ꯌꯣꯠꯄꯤꯅ ꯇꯥꯎꯕꯒꯨꯝ ꯇꯥꯎꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯕꯤꯅ ꯐꯣꯡꯗꯣꯛꯂꯤ. ꯊꯦꯡꯛ ꯌꯨ ꯌꯥꯝ ꯐꯔꯦ. ꯆꯨꯝꯃꯦ. ꯅꯣꯏ ꯄꯔꯥ ꯑꯁꯤ ꯈꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯅ ꯂꯧꯔꯦ. ꯀꯔꯤꯒꯤꯅꯣ ꯃꯣꯅꯤꯀꯥ ꯅꯪꯅ ꯅꯌꯥ ꯏꯍꯤ ꯍꯤꯒꯠꯇꯅ ꯅꯣꯏꯗꯨꯅ ꯅꯪꯗꯤ ꯍꯥꯏꯕ ꯉꯝꯕ꯭ꯔꯥ? ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯄꯔꯥꯁꯦ? ꯍꯣꯏ ꯑꯣꯖꯥꯕꯨ ꯇꯥꯖꯔꯦ. ꯑꯣꯖꯥꯅ ꯉꯔꯥꯡ ꯇꯥꯛꯄꯗꯗꯤ ꯇꯥꯕꯗꯤ ꯇꯥꯏ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯕꯗꯤ ꯉꯝꯍꯧꯗꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯩꯅꯈꯤꯕ ꯋꯥꯐꯝꯗꯨ ꯃꯆꯥ ꯇꯥꯏꯅ ꯍꯥꯏꯕꯗꯒꯤꯗꯤ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯖꯔꯦ. ꯐꯔꯦ ꯑꯗꯨꯗꯤ ꯐꯝꯃꯣ. ꯑꯉꯥꯡꯁꯥ ꯅꯣꯏ ꯂꯥꯡꯒꯅꯨꯀꯣ. ꯍꯥꯏꯔꯤꯕ ꯄꯔꯥꯁꯦ ꯅꯣꯏꯒꯤ ꯀ꯭ꯂꯥꯁ 9 ꯇꯝꯃꯛꯏꯕ ꯆꯍꯤ 14, 15 ꯅꯣꯏꯒꯤ ꯇꯤꯜ ꯑꯦꯖꯁꯦ ꯁꯤꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯤꯔꯣꯠ ꯑꯃꯅꯤ. ꯃꯔꯝ ꯑꯗꯨꯅ ꯃꯁꯦ ꯑꯩꯅ ꯐꯖꯅ ꯅꯣꯏꯗ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯟꯅꯤꯡꯕꯒꯤꯅꯤ ꯑꯃꯨꯛ ꯍꯟꯗꯅ ꯅꯩꯅꯔꯤꯕꯁꯤ. ꯑꯗꯨꯅ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯁꯦꯝꯖꯤꯠꯇꯤ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯣꯅꯤꯀꯥ ꯅꯣꯏꯒ ꯅꯛꯅꯩ ꯍꯥꯏꯗꯥꯏ ꯁꯦꯝꯖꯤꯠꯀꯤ ꯃꯈꯣꯡꯗꯨꯕꯨ ꯈꯔ ꯐꯠꯇꯔꯤꯕ꯭ꯔꯣ? ꯃꯦꯗꯥꯝꯕꯨ ꯃꯥ ꯐꯗꯤ ꯐꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯃꯈꯣꯡꯒꯤ ꯁꯔꯨꯛꯇ ꯑꯣꯏꯕꯅꯤꯅ ꯆꯠꯄ ꯈꯣꯠꯄ ꯈꯤꯇꯪ ꯉꯝꯗꯕꯩꯅꯤ. ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯄꯔꯥꯁꯦ ꯑꯩ ꯅꯣꯏ ꯂꯣꯏꯅ ꯁꯨꯅꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯥꯍꯟꯅꯤꯡꯕꯅꯤ. ꯑꯗꯨꯕꯨ ꯐꯔꯦ ꯃꯥꯅꯅꯦ ꯈꯪꯅꯤꯡꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯃꯣꯕꯥꯏꯜꯒꯤ ꯖꯨꯒꯅꯤ ꯏꯟꯇꯔꯅꯦꯠꯀꯤ ꯃꯇꯝꯅꯤ. ꯈꯪꯅꯤꯡꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯅꯣꯏꯅ ꯇꯝꯃꯣ ꯑꯩꯉꯣꯟꯗꯒꯤ ꯈꯪꯅꯤꯡꯕ ꯃꯣꯕꯥꯏꯜꯗ ꯈꯪꯕ ꯌꯥꯒꯅꯤ. ꯑꯗꯨꯅ ꯐꯔꯦ ꯑꯉꯥꯡꯁꯥ ꯃꯊꯪꯒꯤ ꯄꯔꯥꯗ ꯑꯃꯨꯛ ꯅꯩꯅꯔꯁꯤ. ꯉꯁꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯃꯇꯝꯁꯨ ꯌꯥꯝ ꯄꯤꯖꯔꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯔꯣꯏꯕ ꯀꯣꯂꯔꯁꯨ ꯑꯣꯏꯕꯅꯤꯅ ꯃꯇꯝꯁꯦ ꯑꯗꯨꯝ ꯁꯥꯡꯅ ꯄꯤꯖꯔꯦ ꯍꯥꯏꯕ ꯇꯥꯔꯦ. ꯇꯥꯡꯀꯛꯁꯦ ꯂꯣꯏꯁꯤꯟꯕ ꯉꯥꯏꯖꯕꯗ. ꯍꯣꯏ ꯅꯨꯡꯉꯥꯏꯃꯟꯕꯗꯒꯤ ꯍꯥꯏꯇꯥꯔꯦ. ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯅ ꯗꯥꯏꯂꯣꯒꯁꯤꯕꯨ ꯁꯦꯝꯕꯤꯗꯨꯅ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯝꯕ ꯍꯟꯅ ꯊꯥꯒꯠꯆꯔꯤ. ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯂꯔ ꯂꯧꯈꯠꯆꯗ꯭ꯔꯦ. ꯃꯈꯥ ꯇꯥꯅ ꯑꯉꯥꯡꯒꯤ ꯊꯧꯔꯝꯗ ꯑꯗꯣꯝꯒꯤ ꯏꯆꯥꯁꯤꯡ ꯁꯔꯨꯛ ꯌꯥꯍꯟꯕꯤꯌꯨ. ꯊꯥꯒꯠꯆꯔꯤ. ꯑꯗꯨꯗꯤ ꯃꯣꯅꯤꯀꯥ ꯉꯁꯤꯒꯤ ꯇꯦꯂꯦꯟꯁꯦ ꯃꯌꯥꯝꯒꯤꯗꯤ ꯂꯣꯏꯈ꯭ꯔꯦ. ꯑꯗꯣ ꯑꯦꯡꯀꯔ ꯑꯣꯏꯖꯔꯤꯕ ꯁꯥꯏꯠꯇꯒꯤꯁꯨ ꯊꯧꯔꯝꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯥꯛꯏ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯏꯕꯥꯅꯤꯒꯤ ꯇ꯭ꯔꯟ ꯇꯥꯔꯦ. ꯄꯨꯁꯄꯥ ꯀꯝꯗꯧꯁꯦꯕ? ꯍꯣꯏ ꯌꯥꯝ ꯀꯨꯏꯗꯕꯤꯗ ꯅꯣꯛꯐꯗꯦꯒꯤ ꯁꯔꯨꯛꯇꯒꯤ ꯂꯧꯊꯣꯛꯑꯒ ꯑꯄꯨꯟꯕ ꯑꯣꯏꯅ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯃꯤꯟꯅꯁꯤ. ꯅꯨꯡꯁꯤ ꯐꯤꯂꯝ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗꯒꯤ ꯅꯣꯛꯐꯗꯦꯒꯤ ꯇꯥꯡꯀꯛꯁꯤꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ. ꯌꯥꯝꯅ ꯃꯤꯅꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯈꯤꯕ ꯑꯩꯈꯣꯏꯅ ꯇꯧꯕꯗꯅ ꯅꯣꯛꯅꯤꯡꯉꯣꯏꯗꯣꯏꯔꯥ ꯈꯪꯗꯕ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯃ ꯇꯧꯖꯒꯦ ꯊꯧꯔꯝꯁꯦ ꯃꯄꯨꯡ ꯐꯥꯅꯕ. ꯑꯗꯣ ꯃꯁꯤꯗ ꯃꯥꯟꯕ ꯃꯥꯟꯗꯕ ꯍꯩꯕ ꯍꯩꯇꯕ ꯊꯤꯕꯤꯒꯅꯨ. ꯊꯧꯔꯝꯁꯤꯒꯤ ꯑꯩꯈꯣꯏ ꯁꯨꯝ ꯍꯩꯖꯕ ꯃꯌꯥꯝꯗꯣ ꯎꯠꯊꯣꯛꯆꯅꯤꯡꯗꯨꯅ ꯃꯇꯦꯛ ꯑꯃꯈꯛ ꯈꯨꯗꯣꯜꯖꯒꯦ ꯇꯧꯖꯕꯅꯤ. ꯑꯗꯨꯗꯤ ꯃꯇꯝꯁꯦ ꯌꯥꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯧꯅꯕ ꯇꯧꯁꯤ.
Om Namah Shivaya. Om Namah Shivaya. Om Namah Shivaya. Inemton, Inemton. Thonggi puronsi amukta hangbiyu Inemton. Thong hangu Inemton. Darabasa kholiye Inemton. Kanano? Ahing nong yay sida ngawsin na ribasiba. Inimgi ibungo Sri Krishna Kumar nang oire. Mani Inemton. Asuk teng labakan sida nayum tifam kang darabarane he dinadayamoy. Karino ne Inemton gi sinpham sidabu ahing nungai. Ahing nung tin na kaina matam amuk haidok pirisibo Inemton. Kaya danon yasibo. Selbu phangning labadi matambu mirai biganu Inemton. Kadai gilas amata phat launa chingkhige matam phatte Hosnapur army check yamna kali Inemton. Inimgi ibungo ay yuyonbi oizerabasu matam chana yuyonbi. Matam chana tumbi, matam chana hagot kanbi. Yamna standard laybi yuyonbi ni haibase nang kangdabra. Shawina. Ngasay ngalingay dana, paisa yawringay matam dana, atopada taglure. Aduga, patatlaba matam sidana, aygi inagta hektas ang lakbasibu. Kari dharamanone he dinadayamoy. Hayma, adugi wa natte ni Inemton. Pung baro tero taraba matam sida. Haujik po. Aygi inagta laibasibu. Inem dani sasanagi haiduna, lagliba natrane he dayamoy. Inemton gi wafam sidi yu ngaujarabasu haifet ikai gi tawina. Taunu inem gi bungo. Haire na sidi. Nang di ani gi mapuni. Jagat ki mapu ani chapi dinadayamoy do bondu. Ash, Inemton, haibe yaba haire na. Thamoy kaiba wadu amuk haibiranu. Mangagi pik chonba gilas amata hairo use Inemton. Yaroy dawri na sidi. Aduga lupa ani se loy na lahoro. Nisa handringay sida ay kunjabon tana dak chatkrage Inemton. Ngamoy. Hanagi sunang na lupa ani tadaduna sot patana lupat samari jamanga sukrabani. Yamena. Nang nasot pada ay pele. Sot labasu nung kong driba pauba sintok kani kangde. Ash, Inemton. Adum naga thamoy do pathargi thamoy pansila kanuse. Kaya da ngakliba nune se. Piro Inemton. Biwo sidagi ayaiba marina na ba khara pujarak pasi sabada dise changu yadre Inemton. Khanau ga si khadrak palle ne Inemton. Ngamoy ko he daya bondu. Taning de chatkro chalo. Taning de ok jabang launam bayu thakbang nganglenu na pada gila samagi. Hidaki manamda lirak pa khungulni gilas ta mangani mangagi dagniya. Taning de ok jabang launam bayu thakbang nganglenu na pada gila samagi. Bender di yu thakpagi ne. Yu thakpagi bender dangang badi mahausa ne mahausa. Asumna nang tana sot pada sipet. Takhan bire, manghan bire, bender kayagi punsi. Ha la 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 la. Kangjari ujare nangi uthak bender khuding chotlamba ujare. Taruno nanado mi nangang naba iran nangau bani iguna chochaba. Taning diok jaba launam bayu sotpa nganglenu napada gila shamagi. Ho hairo Ho tale yudo hairo. Ha
ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟꯀꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯈꯤꯕꯁꯤꯡ ꯑꯃꯗꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃ ꯇꯧꯖꯕ ꯑꯁꯤꯗ ꯃꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯛꯄ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯉꯥꯡꯒꯤ ꯊꯧꯔꯝ ꯃꯣꯅꯤꯀꯥ ꯊꯣꯛꯆꯣꯝꯗꯒꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝꯕꯨ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯊꯧꯔꯝꯁꯤꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯉꯥꯡꯒꯤ ꯊꯧꯔꯝ ꯊꯝꯖꯔꯤ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯑꯉꯥꯡꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯊꯝꯖꯔꯤꯕ ꯅꯝꯕꯔ ꯅꯤꯡꯁꯤꯡꯖꯒꯦ 7630944377 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯏꯁꯨꯁꯤꯡꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟ ꯎꯠꯊꯣꯛꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡ ꯍꯥꯏꯌꯨ ꯅꯣꯡꯄꯣꯛ ꯂꯧꯔꯦꯝꯕꯝꯗꯒꯤ ꯊꯣꯛꯆꯣꯝ ꯁ꯭ꯅꯦꯍꯥ ꯉꯁꯤꯗꯤ ꯀꯔꯤ ꯏꯁꯥꯒꯤ ꯍꯩꯖꯕ ꯎꯠꯊꯣꯛꯄꯤꯒꯗꯣꯔꯤ ꯏꯁꯩ ꯑꯝꯇ ꯁꯛꯆꯒꯦ ꯏꯁꯩ ꯁꯛꯀꯦꯕ ꯑꯗꯨꯗꯤ ꯍꯧꯔꯁꯤꯀꯣ ꯈꯪꯅ ꯈꯪꯅ ꯈꯪꯍꯧꯗꯦꯀꯣ ꯍꯧꯈꯔꯦ ꯃꯇꯝꯗꯣ ꯀꯂꯥꯏꯀꯣ ꯀꯂꯥꯏ ꯕꯤꯗ꯭ꯌꯥꯒꯤ ꯈꯠꯅ ꯆꯩꯅ ꯌꯩꯅꯁꯨꯅ ꯃꯄꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯈꯤ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯟꯗꯦ ꯏꯗꯥ ꯈꯪꯅ ꯈꯪꯅ ꯈꯪꯍꯧꯗꯦꯀꯣ ꯍꯧꯈꯔꯦ ꯃꯇꯝꯗꯣ ꯀꯂꯥꯏꯀꯣ ꯀꯂꯥꯏ ꯕꯤꯗ꯭ꯌꯥ ꯁꯥꯈꯤ ꯑꯀꯟꯕꯅ ꯑꯁꯣꯟꯕꯕꯨ ꯌꯩꯕꯤ ꯎꯄꯥꯏ ꯂꯩꯇ ꯆꯤꯟꯗ ꯊꯤꯖ ꯁꯨꯠ ꯁꯨꯠꯇ ꯑꯀꯟꯕꯅ ꯑꯁꯣꯟꯕꯕꯨ ꯌꯩꯕꯤ ꯎꯄꯥꯏ ꯂꯩꯇ ꯁꯨꯠ ꯁꯨꯠꯀ ꯈꯪꯅ ꯈꯪꯅ ꯈꯪꯍꯧꯗꯦꯀꯣ ꯍꯧꯈꯔꯦ ꯃꯇꯝꯗꯣ ꯀꯂꯥꯏꯀꯣ ꯀꯂꯥꯏ ꯕꯤꯗ꯭ꯌꯥ ꯁꯥꯈꯤ ꯏ ꯏ ꯎ ꯎ ꯑꯌꯣ ꯏꯃꯥ ꯗ ꯇꯥꯛꯇꯣꯛꯑ ꯐꯨꯍꯟꯒꯦ ꯈꯪꯅꯤ ꯈ ꯈ ꯆꯠ ꯈꯠ ꯇꯥꯗ ꯈꯪꯗ ꯇꯥ ꯏ ꯏ ꯎ ꯎ ꯑꯌꯣ 이마 어자다 따고 아프한게 강니 하타 자타 따뜻한다다 강나 강나 강하우대고 하우카레 마땀도 깔라이고 깔라이 비디아사키 Thank you. ꯌꯥꯝꯅ ꯐꯖꯅ ꯁꯛꯈ꯭ꯔꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯇꯔꯥꯍꯨꯝꯗꯣꯏ ꯆꯍꯤ 12 ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯕ 7 ꯀ꯭ꯂꯥꯁ 7 ꯀꯥꯔꯦꯕ ꯀꯩ ꯁ꯭ꯀꯨꯜꯗ ꯀꯥꯏꯅꯣ ꯃꯃꯥꯡ ꯂꯩꯀꯥꯏ ꯑꯗꯣ ꯏꯁꯩꯗꯤ ꯌꯥꯝ ꯍꯩꯈ꯭ꯔꯦ ꯍꯌꯦꯡ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯒꯦꯅ ꯈꯜꯂꯤꯒꯦ ꯆꯥꯎꯔꯒ ꯆꯥꯎꯔꯀꯥꯟꯗ ꯗꯣꯛꯇꯔ ꯑꯣꯏꯒꯦ ꯈꯜꯂꯦ ꯗꯣꯛꯇꯔ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯑꯣꯏꯕꯁꯨ ꯑꯣꯏꯌꯨ ꯂꯥꯏꯔꯤꯛꯁꯨ ꯀꯟꯅ ꯄꯥꯎ ꯏꯈꯣꯟꯁꯨ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯏꯁꯩ ꯐꯖꯅ ꯁꯛꯇꯣꯛꯄ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯦꯀꯣ ꯍꯜꯂꯣ 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 ꯃꯤꯡ ꯍꯥꯏꯁꯦ ꯑꯩ ꯊꯧꯕꯥꯜꯗꯒꯤ ꯃꯤꯡ ꯍꯥꯏꯌꯣ ꯊꯧꯕꯥꯜꯗꯒꯤ ꯇꯣꯟꯗꯣꯝꯕ ꯇꯣꯟꯗꯣꯝꯕ ꯆꯍꯤ ꯀꯌꯥ ꯁꯨꯔꯕ 9 ꯆꯍꯤ 9 ꯁꯨꯔꯦ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ ꯇꯣꯟꯗꯣꯟꯕ ꯕꯤꯔꯦꯟꯁ ꯑꯦꯀꯥꯗꯃꯤꯗ ꯕꯤꯂꯦꯟ ꯑꯦꯀꯥꯗꯃꯤꯗ ꯑꯗꯣ ꯇꯣꯟꯗꯣꯟꯕꯅ ꯇꯧꯗꯣꯏꯁꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯌꯦꯡ ꯑꯝꯇ ꯊꯤꯔꯒꯦ ꯁꯩꯔꯦꯡ ꯊꯤꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯍꯧꯔꯁꯤꯀꯣ ꯇꯣꯟꯗꯣꯟꯕ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯃꯆꯨ ꯑꯃꯁꯨ ꯂꯩ ꯏꯪꯉꯧ ꯉꯧꯕꯤ ꯇꯈꯦꯜ ꯂꯩ ꯉꯧꯗ ꯉꯧꯕꯤ ꯀꯕꯣꯛ ꯂꯩ ꯉꯥꯡꯂꯩꯅꯥꯕꯤ ꯀꯨꯟꯗꯥ ꯂꯩ ꯉꯥꯡꯗ ꯉꯥꯡꯕꯤ ꯒꯨꯂꯥꯞ ꯂꯩ ꯅꯥꯄꯨ ꯃꯥꯟꯕꯤ ꯂꯩꯍꯥꯎ ꯂꯩ ꯅꯥꯄꯨꯗ ꯅꯥꯄꯨ ꯆꯤꯡꯒꯣꯡ ꯂꯩ ꯁꯅꯥ ꯃꯆꯨ ꯁꯅꯥꯔꯩ ꯅꯨꯄꯥ ꯃꯆꯨ ꯂꯁꯤꯡ ꯂꯩ ꯏꯁꯪ ꯁꯪꯂꯦ ꯁꯪꯕ꯭ꯔꯩ ꯏꯔꯥꯡ ꯂꯥꯡꯂꯦ ꯁꯝꯖꯤꯔꯩ Thank you.
ꯌꯥꯝ ꯐꯖꯈ꯭ꯔꯦ ꯁꯩꯔꯦꯡ ꯌꯥꯝ ꯐꯖꯅ ꯊꯤꯈ꯭ꯔꯦ ꯐꯖꯅ ꯃꯔꯤꯛ ꯆꯨꯝꯅ ꯊꯤꯔꯦ ꯑꯗꯣ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯉꯁꯤꯁꯤꯕꯣ ꯍꯋꯥꯏ ꯍꯋꯥꯏ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯏ ꯍꯥꯎꯋꯦꯕ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯦꯀꯣ ꯍꯥꯎ ꯍꯜꯂꯣ ꯍꯜꯂꯣ ꯃꯦꯗꯥꯝ ꯑꯉꯥꯡ ꯑꯝꯇ ꯄꯥꯏꯁꯤꯜꯂꯛꯀꯦ ꯍꯜꯂꯣ ꯃꯤꯡ ꯍꯥꯟꯅ ꯍꯥꯏꯁꯦ ꯁꯥꯄꯝ ꯂꯥꯏꯕꯨꯡ ꯂꯩꯀꯥꯏꯗꯒꯤ ꯁꯥꯄꯝ ꯕꯕꯤꯇꯥ ꯕꯕꯤꯇꯥ ꯍꯥꯏꯕ ꯉꯁꯤꯁꯦ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯅꯣꯠ ꯏꯁꯩ ꯑꯝꯇ ꯁꯛꯆꯔꯛꯀꯦ ꯃꯤꯁ ꯅꯣꯠ ꯏꯁꯩ ꯁꯛꯀꯗꯕ ꯑꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯇꯔꯥ ꯆꯍꯤ 10 ꯁꯨꯔꯦꯕ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ ꯕꯤꯁꯥꯜ ꯑꯦꯀꯥꯗꯃꯤꯗ ꯕꯤꯁꯥꯜ ꯑꯦꯀꯥꯗꯃꯤꯗ ꯇꯝꯃꯦꯕ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯕ 5 ꯀ꯭ꯂꯥꯁ 5 ꯀꯥꯔꯦꯕ ꯑꯗꯨꯗꯤ ꯅꯣꯠ ꯏꯁꯩꯁꯦ ꯅꯪ ꯇꯝꯕ꯭ꯔꯣ ꯍꯥꯟꯅ ꯕꯨꯕꯣꯛꯅ ꯇꯝꯕꯤꯕ ꯑꯣ ꯕꯨꯕꯣꯛꯅ ꯇꯝꯕꯤꯕꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯖꯔꯝꯗꯧꯕ ꯃꯥꯜꯂꯦ ꯍꯧꯔꯁꯤꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯇꯥꯍꯟꯁꯦ ꯅꯪꯒꯤ ꯅꯣꯠ ꯏꯁꯩꯁꯦ ꯍꯣꯏ ꯖꯃꯨꯅꯥꯗ ꯆꯣꯡꯊꯗꯨꯅ ꯊꯋꯥꯏ ꯑꯁꯦ ꯊꯥꯔꯒꯦ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯇ ꯃꯥꯒꯤ ꯆꯣꯔꯣꯟ ꯐꯪꯖꯒꯦ ꯖꯃꯨꯅꯥꯗ ꯆꯣꯡꯊꯗꯨꯅ ꯊꯋꯥꯏ ꯑꯁꯦ ꯊꯥꯔꯒꯦ ꯀꯅꯥꯗꯁꯨ ꯁꯥꯎꯔꯔꯣꯏ ꯀꯜꯂꯛꯄꯁꯨ ꯂꯩꯔꯔꯣꯏ ꯑꯋꯥ ꯃꯩꯁꯥ ꯈꯥꯡꯗꯨꯅ ꯂꯦꯟꯖꯕꯁꯨ ꯉꯝꯖꯔꯣꯏ ꯖꯃꯨꯅꯥꯗ ꯆꯣꯡꯊꯗꯨꯅ ꯊꯋꯥꯏ ꯑꯁꯦ ꯊꯥꯔꯒꯦ ꯆꯥꯕ ꯆꯠꯄ ꯄꯨꯝꯅꯃꯛꯇ ꯀꯥꯎꯕ ꯂꯩꯖꯗ꯭ꯔꯕꯤꯅꯤ ꯄꯣꯛꯄꯗꯒꯤ ꯔꯥꯙꯥ ꯑꯩꯅ ꯄꯥꯝꯖꯔꯕ ꯁꯛꯐꯝꯅꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯈꯥꯏꯅꯔꯝꯗꯥꯏ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯇ꯭ꯔꯤꯕꯪꯒ ꯃꯨꯔꯇꯤꯗꯣ ꯎꯍꯟꯕꯤꯌꯨ ꯑꯩꯉꯣꯟꯗ ꯖꯃꯨꯅꯥꯗ ꯆꯣꯡꯊꯗꯨꯅ ꯊꯋꯥꯏ ꯑꯁꯦ ꯊꯥꯔꯒꯦ ꯊꯦꯡꯀ꯭ꯌꯨ ꯃꯦꯗꯥꯝ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯗꯣ ꯇꯨꯡ ꯍꯌꯦꯡ ꯆꯥꯎꯔꯒꯗꯤ ꯀꯔꯤ ꯑꯣꯏꯒꯦꯅ ꯈꯜꯂꯤꯒꯦ ꯗꯣꯛꯇꯔ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯑꯣꯏꯅꯕ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎꯀꯣ ꯃꯊꯪ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯒꯦ ꯑꯗꯨꯗꯤ ꯍꯜꯂꯣ 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 ꯃꯤꯡ ꯍꯥꯟꯅ ꯍꯥꯏꯁꯤ ꯃꯦꯗꯥꯝ ꯑꯩ ꯂꯥꯡꯃꯩꯗꯣꯟꯗꯩ ꯒꯅꯤꯌꯥ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯉꯁꯤꯁꯤꯕꯣ ꯏꯁꯩ ꯑꯃ ꯁꯛꯆꯒꯦ ꯏꯁꯩ ꯁꯛꯀꯗꯣꯏꯅꯦꯕ ꯑꯗꯣ ꯆꯍꯤ ꯀꯌా ꯁꯨꯔꯒꯦ ꯆꯍꯤ 11 ꯆꯍꯤ 11 ꯁꯨꯔꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯕ ꯀ꯭ꯂꯥꯁ 6 ꯀ꯭ꯂꯥꯁ 6 ꯀꯥꯔꯦ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ ꯏꯔꯝꯗꯝ ꯏꯔꯝꯗꯝ ꯁ꯭ꯀꯨꯜꯗ ꯑꯗꯨꯗꯤ ꯍꯧꯔꯁꯦ ꯏꯁꯩꯁꯦ ꯃꯌꯥꯝ ꯑꯃꯨꯛ ꯇꯥꯍꯜꯂꯁꯦ ꯍꯧꯔꯣ ꯍꯔꯥꯎꯔꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯦ ꯁꯨꯇꯤ ꯀꯨꯏꯅ ꯊꯥꯃꯁꯦ ꯍꯔꯥꯎꯔꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯦ ꯁꯨꯇꯤ ꯀꯨꯏꯅ ꯊꯥꯃꯁꯦ ꯆꯥꯟꯅꯕꯁꯨ ꯄꯦꯜꯂꯦ ꯇꯨꯏꯁꯟ ꯆꯠꯇ꯭ꯔꯦ ꯆꯥꯟꯅꯕꯁꯨ ꯄꯦꯜꯂꯦ ꯇꯨꯏꯁꯟ ꯆꯠꯇ꯭ꯔꯦ ꯃꯃꯥꯅꯁꯨ ꯁ꯭ꯀꯨꯜꯗ ꯊꯤꯟꯕꯤꯗ꯭ꯔꯦ ꯍꯔꯥꯎꯔꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯦ ꯃꯃꯥꯅꯁꯨ ꯁ꯭ꯀꯨꯜꯗ ꯊꯤꯟꯕꯤꯗ꯭ꯔꯦ ꯍꯔꯥꯎꯔꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯦ haraure aidi nungaire suti kuina thamase ukindare nungsirambe itasing takindare kangsing di khonjensu ukindare nungsirambe itasing takindare kangsing di khonjensu patenda ko corona na humiyotting Tapi kalau hendak corona ramdam, patenda ko corona nang tapi. Tapi kalau hendak corona ramdam, inang tamna ihai sing tam jangay, tapi ko thapna matang singay. Inang tamna ihai sing tam jangay, tapi ko thapna matang singay. Haraure aidi nungaire
City Quina Tavase Hamida no Sirambi Una de Quina Natana Ho Oja Pufabawo Una de Quina Natana Kurunangi Saiteng Tangladula Uhan Bina Karamaro Nata Simbo Kurunangi Saiteng Tangladula Uhan Bina Karamaro Nata Simbo Patenda Kona Say Itapiyo Sabi ko thamna Malam Sinding Patenda Kona Say May Tapiyo Sabi ko thamna Malam Sinding Harawe Indi Nungairi Sabi Quina Tavase Harawe Indi Nungairi City Quina Tavase Sana Basu Pele Tuisan Jasu Tetre Sana Basu Pele Tuisan Jasu Tetre Mama Nusu Iskanda Tindi Tre Haraure Aidi Nungairi Mama Nusu Iskanda Tindi Tre Haraure Aidi Nungairi Haraure Aidi Nungairi City Quina Tavase Haraure Indi Nungairi City Quina Tavase That's listen to Yamna haikre. Ado isay di tamde ko. Tamde Isay tamdri fo ase am hairasina di tamadi kamay tawni. Hayeng chawraga di kari oige na gadi khalige. IS oyni khale Adudi ayase isay am haidori ko. Adudi matangi caller amana kari amuk uthokpirake haibdo amuk yengminasi thagatchari. Hello. Hello. Ming haise. Amukta hayo. Mingdo amtaga hayo. Thoi sana. Ngasi kay dawdoy no thoi sana se. Chahi kya surage thoi sana sibo. Chahi mari sureba. School karabo. Kare. Adadi say sa asiko hauro. Yam fazaye thoi bisnai khonjel se masaka se yam fazaram ko daba male. Adudi mathangi caller na muk karamba uthokpire haibdo yengminasi ko. Hello. 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 Line se tanadre amuk try tawbirao.
Hello? 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 Line-se tanadre. Mathangda soidana amuka try tawiro. Hello? Hello? Minghan haise? Vidya Lakshmi kawe. Vidya Lakshmi, karaidagi oirabano? Kumbi Sagol Patagi. Chahi kya surage? Taranithoi. Chahi 12 sure. Class kya karage? Class 5 kare ba. Kay school dano? Isay sakage. Isay sakadoy ba? Sakse isay adudi mayam tahalase. Haurase? Nangse khangmande kanmali nangi thamoy. Nangse khangmande kanmali nangi thamoy. Aibu yamna tattana wahale. Hoibu yamna tattana wahali. Haugraba thaudokti nisinaga. Mamsilate aigi lambi. Mamsilate aigi lambi. Madam Rasinjarage. Yam phazai ko. Khonjel se yam phazai. Ado Thank you. thagachari. Lokhot jagadoriba mathang lokhot jadoriba caller sina angang thauramgi aroiba caller oizeragani. Makha tarakpa caller lokhot jararoi mathangi nongmaijingda soidena amuk sarug yabiyu na thamjage. Aroiba phone call lokhot jari. Hello? Hello. Hello? Isagi ming leifam hana haisiko? Sangabong kulak sa lekay lagi naubi. Naubi. Sahi kaya surage naubi se? Salamat sir. Kari tawdoy no nga sige thorom si dabo? Isay ang tesutage. Isay sakadoy ne ba? Kay isay no sakadoy se? Natawdo. Ado di haurasi. Naubi na roiba caller so oire. Mayampun na mukdami na si haurasi ko. Iksinadana. Usinadana. Ito pa di aroy ko. Nang binisire. Kung baso nandi. Kinakatang ba sa kiripan ito. Ay nakantapalipa. Nakatatu. Ay nauhawa. Kalhawa. Nang ginamsi ng ginatawdo. Ingkapsaba. Para duna. Naitupanduna. Ay dihin na nung shiri. Mataw maandana. Irang puhulaga. Laklaba danana. Ay kinagsida. Ay nanang ulit siba. Langa. Ay nanang bukhandaba. Sa ikang bigabadi. Ay di na tungyan. Nang duway yan. Nang lupang janaba. Ay di sinadadani. Madama silage. Yam phazakre. Isay phazana sakpiramba roiba caller soire. Ado hayeng chawragadi kari oige na khalige. Air hostess oijage. Air hostess oijage ba? Sakayam phazaram dong male. Ado oibo isanu thagachari thorom-sida call tawduna isagi haijaba uthokpagidamak hainingai leitana thagat phongdokchari. Thorumsing asi tahanjakibaga loinana ngasigi oinadi 91.2 MHz ta sandokjariba Diamond Radio khongjomdagi sandokjaba radio channel asigi ahanba thorum matang asida loisinjare.
ꯑꯅꯤꯁꯨꯕ ꯊꯧꯔꯝ ꯄꯔꯦꯡ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯧꯔꯝꯁꯤꯡꯒ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ 91.2 ꯗꯥꯏꯃꯟ FM ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯃꯣꯅꯤꯀꯥ ꯊꯣꯛꯁꯣꯝꯅ ꯈꯨꯔꯨꯝꯖꯔꯤ꯫